Panam Pauxi Maru e Pauxing Congress Manipur Top Senel Gimaki Miam Tamzagi Ahangmada, Singkong Singaga Taina but the Miam Yava Security Sing Hongdokta Tambiu CPI. Oinam Kendragi Singkong Singaga Taina but the Miam Yava Security Force in Hongdokta Tambiu and CPI Oinam Local Council Gisiro Lamadai, Seoul Sinhai. CPI Oinam Local Council Mamang Segi Meogum the Gitolakibu Manipur gi crisis asida karana solution purakada gi haiba workload adugi makada State Party amadi CPI National Council sangsilakwa thaudang kudimakta saruk yaduna lakli Oinam Kendra dasu relief camp hangduna awaba taraba miyam gi damak atugu matamda lengana matik saba compensation phanganbaga loinana masa masagi hanagi mahigaon amasum mayumda hanjil hananaba akanwa demand tawduna lakli Local Sigi Party member Kia Singkong Singyada Amadi Kulkulgi Langjang Singda Crisis Asing Ngaknaba section Tarang Low with Sarugyadi Amasum Akan Miyam Iho Kiada Sarugyaduna Manipur Gingam Kaikanduna Tamnaba separate administration Talibasing Legan Exelopum to Ihaiduna Hanmanaidana Sarugyadi Hedi Adu bahandak marak nungaitaba problem amana kendra sigi miyambungak seliba security gi matangda oinam kendra gi oinasu watho ama tholakpasi CPI gi meki digisu ngarang khanani nainakre imaibel kendra sigi laimaram irengbam amadi kainauna singmada law and order ngakliba singlom dagi nomai kap tharaktanaba deploy toriba gorkha regiment bu handak lengana mapam asidagi lautolaga Assam Rifles oina thamnaba thorang torakpa asigi mayokta yaningdabagi khongjang sathari ihaw asida CPI oinam local na suma pungfana support tawi maram asina hana deploy tawdun laidiba gorkha regiment asi admak lehanbiu neutral oiba security thamduna miyamda nungai roidabu wafam laktana bu khona biu hainasu lenga ki pungning singsilakli atopa pawmadana class 10 amadi 12 exam da mai pakraba government school gi mairui singda lenga na mana pi duna pungning thakre kumja english singani ga kungu humdoi goina pangthokiba high school living certificate HSLC amadi higher secondary examination da mai paklakraba lenga ki mairoi singgi mairoi singda pungning thogatpa amadi incentive award khusinabagi thorom amanga si pangthokre ngase ayuk lampel da leiba SCERT ki multipurpose hall pangthokpa thoram aduda education S ki commissioner Hais Gyan Prakash director L Nandakumar education S Valley ki additional director Besesur Kumuksam education S Hills ki additional director Dangmai Manglem amadi SCERT Manipur ki director A Sanglen Khomba yauna tungan ba miyoi kya saryaki lenga ki mailoi singda tamliba mairoi singbu puning thogat pawaina kumja english ngani ga taragani pandi gi piba haukiba incentive case award asi first position holder da lupa lakh manga second position da lupa lakh mari third position da lupa lakh ahum fourth position gi makhata ba position khudimak da lupa lakh amamam case award piba dana tana district khuding gi sada humdra da gi ta dana mak phangba mairoi singda mana singsu pi tuna lakli ngasigi thoram aduga mari leinana lainga ki education S ki commissioner Hais Gyan Prakash na phongdokibada mairoi singna kumja english singani ga taraga ni pandigi pi ba horakli ba award asi lawbagi masing hengalakli mairoi singna mai paglakli ba asi mama mapa oibising amadi oja singi hona zamanani khudong sa da ba kharadagi award pi bigi matam asi thengdakibani adubu lakadoriba sahi singdadi matam sana pina bokhona gani sahi sigi oina pangthokiba examination na science stream da lenga ki mairoi singna position lawba ngamlaktriba si lakadoriba exam singdadi position yawba ngamnaba oja sing amadi mairoi singna kana khona minasi lenga ki mekai digisu khona biya khona gani ki amaramna thauramadu mari lendana education S ki director L Nandakumar phungdokibada sahi khudingi mairoi singna award asi lawbagi sang hengalakli basina takpani iske masi mai pakle takpani kumja english ngani ga taraga nipan mahairoi kunthra ga taret english ngani ga taraga mapan mahairoi yankhai ga manga english ngani ga kunda mahairoi yankhai ga nipan english ngani ga kun gani thoida mahairoi khumfu ga homdani award fanglaba matung english ngani ga kun go homdoi da mahairoi hundra ni award fangi ngasi pkb award hundra sigi manungda lainga ki award fanglaba school kunthra ga nipan gi manungdi school fagadhan si mission gi makhada lairiba school kunna award fangi award fanglaba class 10 gi mahairoi kunthra ga mathoi amadi class 12 gi mahairoi kunthra ga mapan sigi case award singdi masama gi bank account lenga ana e transfer tokre kariguma mahairoi singi account sel sang triba natragana samamnaba leibasing department da pau khobir au haiki
Maka satharakpoina to papaw na Manipur police na miyo ma kankre Kangpokpi district ta khulai fokatkre Manipur da mi phabagi thabak leptana satharakpagi manungsa na masa khangdaba miyo singna Imphal West district ki laitang khunau dagi tha sigi taraga hundai da fadana pukiba miyo ama police na ngarang kan mangapre Manipur police control room dagi thadorak pa chirol amagi matungina Manipur police ki team singna thibu khumbi thabak sathabaga loinana Imphal West ki lamdeng manaki Sakhulong Kabukul Manatagi Fakiba Mui Dukan Mangangkri Hadi, Nakalamaronda, Security, Force Nasakakiba T Humada, Kangpokpi District Impal Tameng Lambi the Leva, Gautazang Kuldagi Masing Yam Lava Kusukulai Kyak Fagat Mangangkri, Pagalava Kusukulai Singadi, Pampi Local Met Ama, MM22 Ki, Local Met Pistol Ama, MM22 Ki, Local Pistol Magazine Amagaloinana, SBBL Local Met Amasum Pangmangkri, Serasita Manipur Police na lepa laitana lakhalakwa khongthang amagi saruk oina tuan ba security force singi akan ma section thorang makhada ngarang NH37 amadi NH2 da pochai puba gari saniga kun amadi gari saniga yangkai imphal tamna pusalakre masigi mathata police ki maikei digi tuan ba mafam samaga kunthra da checkpoint hangduna asat awok toba miyoi humdra gi mathakta wohang pong satakre Adumainamak Toydokpa Mipami Pun Yaukiba Laiti Haina, Police Control Room de Gitadorakpa Chirola Cinema Khatarakli Amaromdana Ahaibam Berendra Laikida the Pambaina Lusingba UNLF na Awapa Fundorakli UNLF Amadi Leba Kunagi Asabu Taugang Kaloramba Ahal Ibungo Ahibam Berendra Namasagi Anaba Manamara Moidana Laikida the Pambaina Lusingba UNLF na Tamoishona Awapa Fundorakli Pambaina Lusingba UNLF ki Media Coordinator Sararongba Toksoma Tadurakwa Sirolamada Ahal Ibung Ahibam Birendra Kumza English Magasma Panga Nifuga Mangagi Zulai Amada Singamka Hairangoitong Zagantha Asoba Ahibam Laikai Deliver Ahibam Noyonamasum Ahibam Ongbi Maipapi Anigi Mapadi when Funky Angang waiting either Mahimasing the Tawai Lupa Amadi Zangkwanba Mahirwe Ama Oin Horaki Maima Singilamda Johnston Higher Secondary School Tamlaba Matung Tungda DM College da Tamki Amadi College Lucialaba Tungda Guwahati University Tamduna English da Master Lucinki Mairoi Tama Loiraba Tungda Manipura Tholak Ozagi Sinpam the Laidana Oriental College da Ozawiki Amasu Manipur University ki English Department da Post Lecturer Oinaspuki Matam Queen Ozagi Sinpam the Lairaba Tungda Deputation the Art and Culture ki Director Oina Taupuki Amadi MFDC ki Managing Director Sueranki Manipur Manum Kaktana Tanakumza English Magasama Panga Maudraga Mapanda India Government ki Northeast Zone Cultural Center Dimapura Director Oina Tabaktoki Lenga ki Loisana Tabak Taurabasu Ahal Ibungo gi Asyangba Maithong di Miyam digi Lotu Tanki Ahal Ibungo si Kumza English Magasama Pangu Humfuga Mari digi Liberation Movement Ama Sangshiliba UNLF ta Kumza English Magasama Panga Humfuga Manga join Toki Amadi English Magasama Panga Humfuga Tarokta Party ki Secretary Organization Hongi Taudang Puduna Ningtam Lalawusigi Asoba Taudang Loki Punsigi Aroba Miku Power Party Asigi Damak Lepa Laitana Katokuna Laki Ahal Ibungona Leba Kunagi Damak Lorama Taudang si Aduki Matigami Karadang Singtara Badi Kumza English Magasama Panga Humfuga Manga Linkat Kiba Manipurgi Kwaidi Liraba Mahiru Lup Emsu Haudorakpad Asoba Taudang Lokiba Misani Emsu gi motto Learn, Serve, Sacrifice Amadi Logo si Ozasima Potoklamani Makasa Tharakpoina Panampau Segi editorial Miam Tamzaki Ngasigi Lenga Education Ahian Mamiyang Sangsik Manipur Hoki Basai Karagi Mamang the Gilenga ki School College in the Lefam Toku Oza later Vigi Watok Tokuna Lapagi Taung Makasa Tarakuna Maram Oiraga Hausi Oza Watpamadi later College in the departments in the Mingsan but Tingbagi Pautan Ragliba Simakti Isterasigo in the Yamel Tivani Nakala Marumdana Lal Mamangda regularized Tokiba Higher Secondary School lecturer Satruka Ohungi Tagi Pipam Topa Kusuman Saliba Ta April English Ganiga Kungamari Power Peter Badegi Say Ama Kusuman Panglatraba Ozasina School Education Director Degi Sab Sabu Wapam Kangana Numidang Power Kongsan Sanction Kipegi Pausu Fong Narpa Tang Narapa Manipurgi Maiki Kya Digi Miyama Tuan Buang Kya Hang Narak Nabigi Asabu Maram Sing Oirakliba Sina Maram Oiraga Ngasigi State Lenga Asigi Education Gi Taurang Oho Lebigi Mamitari Malemigo in Education Hivesi Muebu Kunai Gioina Younglen Saru Oiriva
ꯈꯨꯟꯅꯥꯏ ꯑꯃꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃꯗꯤ ꯆꯥꯎꯈꯠꯂꯛꯄꯒꯤ ꯊꯥꯛꯇ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯍꯤꯔꯝ ꯑꯣꯏꯔꯤꯕꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯂꯩꯉꯥꯛ ꯑꯃꯗꯤ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯆꯠꯂꯤꯕ ꯊꯥꯗꯒꯤ ꯄꯥꯔꯒ ꯆꯠꯂꯤꯕ ꯆꯍꯤ ꯀꯨꯝꯖꯥ ꯏꯪ 2023 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯉꯝꯕ ꯄꯥꯝꯕꯩꯒꯤ ꯊꯧꯔꯥꯡ ꯁꯤꯜꯂꯒ ꯍꯤꯔꯝ ꯑꯁꯤꯗ ꯑꯍꯣꯕ ꯂꯩꯍꯟꯗꯅꯕ ꯁꯤꯟꯕ ꯆꯨꯡꯒꯗꯕ ꯃꯥꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯌꯦꯡꯂꯨꯕꯗꯁꯨ ꯉꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯑꯌꯥꯝꯕꯗ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯅ ꯍꯤꯔꯝ ꯑꯁꯤꯗ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯍꯧꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯆꯥ ꯃꯁꯨ ꯀꯌꯥꯕꯨ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯕꯒꯤ ꯃꯍꯨꯠꯇ ꯋꯥꯔꯕꯁꯨ ꯋꯥꯅ ꯑꯍꯦꯟꯕ ꯁꯦꯜ ꯇꯤꯡꯂꯒ ꯂꯅꯥꯏꯒꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯑꯣꯏꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯥꯅꯕꯒꯤ ꯉꯁꯤꯗꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯒꯤ ꯁꯥꯒꯣꯟꯅꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ ꯀꯌꯥꯃꯨꯛ ꯃꯨꯊꯠꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯌꯥꯝꯅ ꯎꯅ ꯃꯥꯡꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯃꯛꯁꯨ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡꯗ ꯃꯍꯩꯔꯣꯏ ꯌꯥꯝꯅ ꯇꯝꯕ ꯁ꯭ꯀꯨꯜꯗ ꯑꯣꯖꯥ ꯃꯁꯤꯡ ꯋꯥꯠꯂꯒ ꯃꯍꯩꯔꯣꯏ ꯌꯥꯝꯅ ꯂꯩꯇꯕ ꯁ꯭ꯀꯨꯜꯗꯅ ꯑꯣꯖꯥ ꯃꯁꯤꯡ ꯍꯦꯟꯅ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯨꯝꯅꯧꯄꯣꯛꯄꯤ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏ 100 ꯂꯩꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯁꯨꯞꯅꯇꯪꯒꯤ ꯑꯣꯖꯥ 5 ꯈꯛꯇ ꯂꯩꯕꯒꯤ ꯄꯥꯎ ꯇꯥꯔꯛꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯇꯝꯄꯥꯛꯀꯤ ꯂꯝꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔ ꯃꯔꯨꯑꯣꯏꯅ ꯏꯝꯐꯥꯜ ꯃꯌꯣꯜꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕ ꯁ꯭ꯀꯨꯜ ꯑꯌꯥꯝꯕꯗꯁꯨ ꯂꯩꯐꯝ ꯊꯣꯛꯄ ꯑꯣꯖꯥ ꯂꯩꯇꯕꯗꯒꯤ ꯁ꯭ꯀꯨꯜ ꯗꯤꯕꯦꯂꯞꯃꯦꯟꯠ ꯀꯃꯤꯇꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯀ꯭ꯂꯕꯁꯤꯡꯅ ꯑꯋꯥꯠꯄ ꯑꯣꯖꯥꯁꯤꯡ ꯂꯅꯥꯏ ꯑꯣꯏꯅ ꯍꯥꯞꯂꯒ ꯃꯍꯩꯔꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯒꯤ ꯄꯥꯎ ꯀꯌꯥꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯈꯔ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝ ꯑꯃꯗꯤ ꯏꯝꯐꯥꯜꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕ ꯃꯐꯝꯗ ꯂꯩꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯌꯥꯝꯕꯗꯅ khara hena thokpa thaudok oibagum tawri haukiba sahi kun kunthra-gi mamangdagi matam adugi laingana education da ahenma miyeng sangba handakhibadagi laingaki school singda mahairoi sing tamnadabadagi school mutkiba yaukibadagi lanai school masing khangdana saguri yungbagum yungkhalakpa sigumna ngasigi state laingana mari lenaba minister amadi makok thongbo official singna education ahenma miyeng makhatana sangdrabadi laingaki college singsu phibam sokshin giduna college kaya mutkiba yaikhali ngasigi manipur lengana state asigi laingaki school college singi laifam tokpa masak sing amadi laifam tokpa oja sing matik sana lehananaba akhanaba thaurang kaya pekalaga education ahenma miyeng sangbagi mathau tari hebisi ngasigi lengana khanabagi matam thengmalabani maramadura lamdam asigi mairoi singi tungi lambida ahenba education gi mangal phonganabagi khwaidigi maru oibisi ngasigi lengana education ahenba miyeng sangbasini khangminasi hainasu manam pausigi editorial da makhatana pali adu hausiku inadi myam pausu matang sa lusinjaragi amasum myam puna anawba update ngaminasi